Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari ngasi amuk laubirasi Thamoi Machet 38 suba tangka Danabirna makhada ngakpa ngamda takibaduda nirlima tarang chatlaga leirambadagi gyan khanglak daduna fuk hagatlaga dada sokpro Danabir makhwangdu pairaga sugatladuna Kuinaga punsidoi mandre da tawrise aise sifam nafam khangdoi mandre Dada yam narabo Danabir nupidu fatching silaga makhwangda konsili aduga Yam nare kamai tawne energy booster darkar ore As dada thado se Elizabeth changlakladhi chopchani Nanthoknaba masadu koilinglingi Danabir hena chena konsilaga Upai leiroibu energy booster athumbi ama pidri phawdi Tanjaduda Elizabeth na kaurei Nupi aya thongulole Madi wakhalga ayaukrabani nirlimana As dada thadose No upai leitana nirlimadu Danabirge furitu fatching tharaga khazaida Afing afai oina chinbana fatting lae Danabir nokmi nirlimabu thadoi nupi du prap chat kiduna thong du lok fat hangi Elizabeth tu khangi tapna thong loli do kadorino as wari saba lora ba haiba Danabir su taraduna loidri nangsi yausi wari saba se lao Elizabeth mangak tu fat hairaga Nabane dum sanaro aido abo kaithil da chatkibane amte yenguge ado kuiranu thengi cha hapa plate tu nirlima de pistilam laga prap mapalom de thokre ani du manung da amuk changlaktuna famung da nirlima gi manak da famthara I Danabir su nirlima tu minasum mamai non thaduna lei Danabir na macha Danabir ko thoko shin tawde direct hek thanglai Kaidore haibano nangna haibado kanana nangonda kari haire haiba mayik singna ingonda tamo Nirlima mamai non tharambadu fathangalaga yenglai ngaire hairo Dada kanasu kaisu hairakti dadagi phanabana ai dadadagi lapthoklagi khale Danabir sor sangna hontharaga macha nangbu dadadagi lapthokpa ngamnadro oiroidaba wangangano Aduna maram oiraga nangso isu wanaba singano Oini kaigi oiroidoino Aiga loinaraga dadagi punsi tenkidaba oirabadi Ai dadadagi lapna dum leizakrage Dadasu aingondagi lapthokbikro Wado haiba loibaga marik chawraba pi irik ani khazai tamna chentharae Danabira saubadu fatharaga Macha aigi thamoigi awabase kita subiyuba Nangna lapthokro hairaga aini hekta tarai na lapthokini haibadi khangano Adu oirabadi dadana thiba phangloidaba mafamda ai leikini Taptharambadu sat hekta fingalai nirlimagi pambomda pairaga mangonda onsilhali aduga nganglaga hairai Nangna ingondagi lapthoklaga aina fadoise kaidano aina sahing jaba oirapudro nangna yengba pamise natraga kana haluge ai nangi damakta ha aina mi hatba oibudro nangna pamise Hayo, nangonda oida pada hairakle mamido hatlu cha haibra nangi damak aina tawba ngamloidaba karisu leiti hayo nangi apamba Asawadu fathaba ngamda masa ngak thoknaba haina mana chatpa mafam kuding loina tuna chatliba nongmaidu fat satoklai nirlima nongmaidu ubada masadu ipapa kana Dada nanga dain tongnuba ai kiseye Makut tak nikna Danabir gi khutta tapna pairai Danabir mamittu mapira chelaga khonjel du nikli Nanggi awaba saktam yengba ngamdabagi Nangbo aigi nakta thamlaga Harau momon nokna thamge khankibani Aduga nangna aibu nangondagi lapna inthoknaba honaribse kaigino Nanggi awabada aingonda haidabagi maram karigino Aise nangina haibada kayamuk yamna matik chadrage Nirlima tumina luktharaga kapi Danabirgi khuttu tapna thadorai Fare nangbu nungai hanba aina ngamdre natra
ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯉꯣꯟꯗ ꯄꯣꯠꯂꯨꯝ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯩ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯃꯥꯡꯖꯈ꯭ꯔꯁꯅꯨ ꯅꯪꯅ ꯏꯅꯥꯛꯇꯒꯤ ꯂꯥꯞꯈꯤꯗ꯭ꯔꯤꯉꯩ ꯑꯩ ꯍꯥꯟꯅ ꯅꯅꯥꯛꯇꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯥꯞꯈꯤꯒꯦ ꯄꯥꯏꯔꯝꯕ ꯅꯣꯡꯃꯩꯗꯨ ꯐꯠꯂꯣꯛ ꯆꯤꯡꯂꯒ ꯃꯀꯣꯛꯇ ꯅꯝꯃꯤ ꯅꯤꯔꯂꯤꯃꯥ ꯄꯥꯈꯠꯅ ꯙꯅꯕꯤꯔꯒꯤ ꯃꯈꯣꯡꯗ ꯀꯣꯟꯗꯨꯅ ꯗꯗꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯕ ꯁꯦ ꯅꯣꯡꯃꯩꯗꯨ ꯊꯥꯗꯣꯛꯑꯣꯕ ꯁꯦꯕ ꯑꯩ ꯗꯗꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ ꯗꯗꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯕ ꯄ꯭ꯂꯤꯖ ꯄ꯭ꯂꯤꯖ ꯗꯗꯥ ꯃꯈꯥ ꯇꯥꯔꯛꯄ ꯉꯝꯗ꯭ꯔꯦ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯒ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯛꯂꯦ ꯙꯅꯕꯤꯔ ꯄꯥꯏꯔꯝꯕ ꯅꯣꯡꯃꯩꯗꯨ ꯐꯠ ꯂꯩꯃꯥꯏꯗ ꯊꯝꯂꯒ ꯃꯆꯥ ꯁꯦ ꯇꯥꯕ꯭ꯔꯥ ꯗꯗꯥꯅ ꯍꯥꯏꯔꯤꯁꯦ ꯁꯦꯕ ꯋꯥꯈꯜ ꯑꯝꯇ ꯇꯥꯎꯁꯦ ꯗꯗꯥ ꯅꯪ ꯊꯥꯗꯣꯛꯂꯒ ꯀꯩꯗꯁꯨ ꯆꯠꯂꯨꯏ ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯅꯇꯧꯁꯦ ꯗꯗꯥ ꯌꯦꯡꯕ ꯉꯝꯗꯦ ꯅꯪ ꯑꯁꯨꯝꯅ ꯇꯧꯅꯨꯕ ꯃꯆꯥ ꯅꯤꯔꯂꯤꯃꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯃꯥꯁꯨ ꯃꯄꯤ ꯇꯥꯔꯛꯂꯦ ꯅꯤꯔꯂꯤꯃꯥ ꯙꯅꯕꯤꯔꯒꯤ ꯊꯕꯥꯛꯀꯤ ꯐꯨꯔꯤꯠꯇꯨꯗ ꯃꯈꯨꯠꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯂꯩ ꯋꯥꯗꯤ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯍꯦꯟꯃꯟꯕꯅ ꯃꯤꯅꯤꯠ 5ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯅꯤꯔꯂꯤꯃꯥ ꯁꯣꯔꯗꯨ ꯇꯞꯅ ꯇꯞꯅ ꯅꯝꯊꯔꯛꯂꯦ ꯃꯆꯥ ꯇꯥꯕ꯭ꯔꯣ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯇꯞꯅ ꯂꯧꯊꯣꯛꯂꯒ ꯅꯤꯔꯂꯤꯃꯥꯒꯤ ꯇꯥꯔꯤꯕ ꯄꯤꯗꯨ ꯇꯩꯊꯣꯛꯄꯤ ꯑꯗꯨꯒ ꯐꯃꯨꯡꯗ ꯏꯟꯊꯤꯅ ꯐꯝꯍꯟꯕꯤ ꯙꯅꯕꯤꯔ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯅꯤꯔꯂꯤꯃꯥꯒꯤ ꯃꯈꯨꯠꯇ ꯇꯞꯅ ꯄꯥꯏꯍꯜꯂꯤ ꯃꯆꯥ ꯗꯗꯥ ꯋꯥ ꯍꯥꯏꯒꯦ ꯑꯩꯅ ꯅꯪꯕꯨ ꯃꯤꯀꯨꯞ ꯑꯃ ꯊꯥꯗꯣꯛꯂꯨꯕꯗ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯌꯦꯛꯅꯕ ꯌꯥꯝꯕ ꯗꯗꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯕꯅꯤꯅ ꯅꯪꯁꯨ ꯄꯪꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯊꯕꯛ ꯑꯃ ꯆꯠꯅꯤꯡꯂꯕꯁꯨ ꯗꯗꯥꯗ ꯍꯥꯏꯕ ꯀꯧꯕ ꯌꯥꯗꯦ ꯑꯗꯨꯒ ꯉꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯅꯪꯒ ꯊꯦꯡꯅꯩ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯣ ꯑꯗꯨꯒ ꯑꯩꯒ ꯀꯔꯤꯝꯇ ꯃꯔꯤ ꯂꯩꯅꯗꯦ ꯅꯪ ꯑꯩꯒꯤ ꯃꯔꯤ ꯀꯥꯏꯅꯕ ꯁꯤꯜꯂꯛꯄꯅꯤ ꯑꯗꯨꯅ ꯃꯇꯨꯡꯗ ꯃꯤ ꯑꯃꯠꯇꯅ ꯍꯥꯏꯕ ꯋꯥ ꯇꯥꯕ ꯌꯥꯗꯦꯀꯣ ꯅꯤꯔꯂꯤꯃꯥ ꯃꯈꯣꯜꯁꯨ ꯁꯤꯔꯤ ꯁꯤꯔꯤ ꯀꯅꯥꯅ ꯙꯅꯕꯤꯔ ꯅꯨꯡꯁꯤꯅ ꯅꯤꯔꯂꯤꯃꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯕꯤꯔꯒ ꯉꯁꯥꯏ ꯅꯪꯒ ꯊꯦꯡꯅꯕ ꯅꯨꯄꯤꯗꯣ ꯈꯪꯉꯤꯗꯅ ꯑꯗꯨꯅ ꯀꯩꯒꯤ ꯃꯥꯗꯤ ꯑꯩ ꯄꯥꯝꯕꯒꯤ ꯑꯩꯗ ꯂꯩꯅꯤꯡꯕꯒꯤ ꯑꯩꯗꯤ ꯃꯥ ꯄꯥꯝꯗꯤ ꯑꯩꯒꯤ ꯃꯆꯥ ꯈꯛꯇꯪ ꯄꯥꯝꯃꯤ ꯌꯥꯔꯣꯏ ꯗꯗꯥꯗꯤ ꯑꯩ ꯈꯛꯀꯤꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯂꯒ ꯂꯩꯅꯕ ꯍꯣꯠꯅꯔꯤꯅꯤꯅꯦ ꯅꯪꯅ ꯅꯠꯇ꯭ꯔꯥ ꯃꯊꯪꯗꯩꯗꯤꯅꯦ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯄ ꯌꯥꯔꯣꯏ ꯅꯪ ꯑꯩꯒꯤ ꯃꯔꯤꯒꯤ ꯋꯥ ꯑꯃ ꯂꯥꯛꯄꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯗꯕꯅꯤ ꯑꯗꯨꯒ ꯅꯪꯁꯨ ꯊꯧꯅꯥ ꯂꯩꯕꯤ ꯑꯣꯏꯗꯧꯅꯤ ꯃꯤꯅ ꯉꯝꯍꯜꯂꯤ ꯀꯩꯒꯤꯅꯣ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯎ ꯌꯥꯗ꯭ꯔꯣ ꯅꯪꯅ ꯏꯄꯪ ꯄꯪꯂꯗꯤ ꯃꯤꯒꯤ ꯑꯣꯏꯈꯤ ꯇꯥꯕ ꯑꯩꯁꯦ ꯌꯥꯔꯣꯏ ꯀꯩꯁꯨ ꯑꯣꯏꯕ ꯙꯅꯕꯤꯔ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯇꯟꯖꯥꯗꯨꯗ ꯏꯂꯤꯖꯥꯕꯦꯠ ꯃꯄꯥꯜꯗꯒꯤ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯩ ꯆꯪꯉꯛꯄ ꯌꯥꯔꯗ꯭ꯔꯣ ꯙꯅꯕꯤꯔ ꯐꯃꯨꯡꯗ ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯤꯌꯔꯗꯨꯗ ꯐꯝꯃꯤ ꯑꯗꯨꯒ ꯏꯂꯤꯖꯥꯕꯦꯠ ꯆꯪꯉꯣ ꯏꯂꯤꯖꯥꯕꯦꯠ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯗꯥ ꯙꯅꯕꯤꯔ ꯅꯪꯁꯨ ꯉꯜꯂꯤꯀꯥꯟꯗ ꯆꯠꯅꯕ ꯇꯧꯔꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯑꯃꯨꯕ ꯁꯦꯠꯄ ꯅꯨꯄꯥ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯏꯔꯥꯡ ꯇꯧꯗꯣꯏ ꯃꯥꯜꯂꯦ ꯑꯗꯨ ꯍꯥꯏꯒꯦꯅ ꯑꯩ ꯏꯕꯣꯛ ꯃꯅꯥꯛꯇ ꯌꯧꯔꯝꯗꯕꯤ ꯆꯠꯂꯛꯂꯤꯅꯦ ꯙꯅꯕꯤꯔ ꯍꯥꯏꯐꯦꯠ ꯍꯧꯒꯠꯂꯒ ꯊꯣꯡꯅꯥꯎꯗ ꯌꯦꯡꯉꯤ ꯎꯔꯦ ꯅꯥꯎꯕ ꯍꯣꯏ ꯊꯣꯡꯒꯥꯜꯗ ꯂꯩꯔꯤꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯂꯒ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯃꯆꯥ ꯅꯪꯁꯨ ꯐꯖꯅ ꯌꯨꯝꯗ ꯍꯜꯂꯨ ꯗꯗꯥꯅ ꯍꯥꯏꯕꯗꯣ ꯀꯥꯎꯕ ꯌꯥꯗꯦ ꯏꯂꯤꯖꯥꯕꯦꯠ ꯑꯩꯁꯨ ꯊꯣꯛꯈꯤꯅꯕ ꯇꯧꯔꯒꯦ ꯏꯂꯤꯖꯥꯕꯦꯠ ꯇꯦꯕꯜ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯜꯂꯨꯕꯅꯤ ꯑꯦ ꯑꯩꯅ ꯋꯥꯅ ꯂꯣꯟꯕ ꯆꯥꯒꯁꯦ ꯊꯛꯂꯝꯗꯦꯅꯦ ꯅꯕꯥꯅꯤ ꯔꯣꯃꯥꯟꯁ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯅꯤꯔꯂꯤꯃꯥ ꯏꯂꯤꯖꯥꯕꯦꯠꯀꯤ ꯃꯈꯨꯠꯇ ꯁꯦꯠ ꯊꯥꯏ ꯙꯅꯕꯤꯔ ꯆꯠꯀꯦ ꯇꯧꯔꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯏꯍꯦ ꯑꯩꯗꯤ ꯆꯥ ꯊꯛꯄ ꯀꯥꯎꯔ ꯃꯥꯜꯂꯤꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯆꯪꯁꯤꯜꯂꯛꯂꯒ ꯆꯥ ꯒ꯭ꯂꯥꯁꯇꯨ ꯄꯥꯏꯔꯒ ꯑꯃꯨꯛꯇꯪꯗ ꯊꯛꯈ꯭ꯔꯦ ꯑꯗꯨꯒ ꯒ꯭ꯂꯥꯁꯇꯨ ꯇꯦꯕꯜꯗ ꯊꯝꯃꯤ ꯂꯩꯃꯥꯏꯗ ꯂꯩꯔꯤꯕ ꯅꯣꯡꯃꯩꯗꯨ ꯐꯠ ꯈꯨꯟꯒꯠꯂꯒ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯏꯂꯤꯖꯥꯕꯦꯠꯇꯤ ꯄꯥꯈꯠꯅ ꯀꯩꯅꯣ ꯅꯨꯄꯤ ꯅꯣꯡꯃꯩꯒ ꯎꯠꯂꯒ ꯅꯉꯣꯟꯗ ꯙꯞ ꯇꯧꯔꯤꯔꯣ ꯑꯁꯦꯡꯕ ꯅꯣꯡꯃꯩꯔꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯅꯠꯇ꯭ꯔꯒ ꯑꯉꯥꯡꯒꯤ ꯁꯥꯟꯅꯄꯣꯠꯇꯨꯔꯣ ꯊꯣꯡꯒ ꯂꯣꯜꯂꯤꯗꯨꯕꯨ ꯀꯩꯗꯧꯔꯤꯅꯣ ꯅꯨꯄꯤ ꯍꯥꯏꯔꯛꯑꯣ ꯅꯔꯣꯜ ꯆꯨꯝꯃꯨꯀꯣ ꯅꯪꯁꯨ ꯀꯩꯁꯨ ꯇꯧꯗꯦꯕ ꯏꯂꯤ ꯅꯨꯄꯤ ꯍꯥꯏꯔꯛꯎꯗ ꯑꯩ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯄꯤꯔꯣꯏ ꯑꯩꯒꯤꯁꯨ ꯍꯌꯦꯡꯋꯥꯏ ꯍꯥꯏꯕꯤꯗꯣꯏꯅꯤ ꯑꯁ ꯌꯥꯝ ꯈꯠꯂꯦ ꯏꯂꯤ ꯅꯪ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯤꯃꯛꯇꯗ ꯂꯥꯛꯑꯣ ꯑꯩ ꯊꯤꯜꯂꯨ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯐꯔꯦ ꯐꯔꯦ ꯍꯥꯏꯅꯤꯡꯗ꯭ꯔꯁꯨ ꯀꯥꯏꯗꯦ ꯑꯩꯒꯤꯗꯁꯨ ꯍꯪꯕꯤꯔꯛꯀꯅꯨ ꯅꯤꯔꯂꯤꯃꯥ ꯏꯂꯤꯖꯥꯕꯦꯠꯀꯤ ꯅꯪꯒꯜꯗꯨꯗ ꯈꯨꯕꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯖꯤꯜꯂꯤ ꯅꯪꯅ ꯀꯣꯏꯔꯤꯗꯣ ꯑꯩꯒꯤ ꯏꯕꯨꯡꯅꯦ ꯅꯆꯤꯜꯗꯣ ꯅꯪ ꯁꯣꯏꯔꯣꯏꯀꯣ ꯉꯁꯤ ꯏꯂꯤꯖꯥꯕꯦꯠ ꯁꯨꯒꯠꯂꯒ ꯑꯁ ꯀꯥꯎꯕ ꯍꯦꯛꯇ ꯑꯩꯁꯦ ꯌꯥꯔꯦ ꯂꯥꯛꯑꯣ ꯊꯤꯟꯕꯤꯔꯒꯦ ꯅꯣꯏ ꯅꯕꯨꯡ ꯌꯥꯏꯃ ꯀꯣꯜ ꯇꯧꯔꯛꯄ ꯃꯇꯝ ꯑꯣꯏꯔꯦ ꯏꯇꯩ ꯏꯅꯥꯎꯒꯤ ꯔꯣꯃꯥꯟꯁ ꯅꯪꯉꯣꯟꯗ ꯇꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯀꯣ
Masu Elizabeth ki matung ina duna thoglakle anidu punna lambida lakminei. Elizabeth na Kaino ngasai nupasing du leiramdre nupi nang nawadubu ging khutpugi leader ga oramdoi mansile Christina thabak su tokle harapani aidine sumki sele ko as yam ngangi banangse talli he sengba hauzik ti taning lamraro ye aigi khonjel ga se nawadugi wakhalda tawringai da aina ni ko nawadu kaurido duk candle katlaga ne puja dum tawge khandi nang na hairi ori ni ne natra aina hainu haiba natra adu hairamdradi ne na thamoi do patlaga pumlaga lendoiba asi hairaga surga palaga isai sakla e chatle do aidi thamoi nungda mai gi ching puduna aduga ne nawaduna bidai gi thongjilda leptuna tawdeba khanglabra sakta asdi yare changkro ai su halage changlukise tamochol thilange yare yare bema namit ka do khoina chiklu be amale aisla kaino khara thomo chal nupi nusibi asi hairam naga hotana chenkre nirlima yumlom da prap changla e mapalda kanasi leiramdre magi room da changlaktuna masadu sorama sangna hondo e kitchen da wari sanaba makol tare e taha phone du puthoklaga dana bira tek sama thazili dada ayum yore dada sim yobaga haibiro phone du famung da thamlamduna kitchen da changla e achawbana Jan namai nami tu pungangang lido kaidore nasa nungai tabro nangbo phamlambadagi haugallaktuna machagi marai bakta makutna thami nasa si sagum tawine Premila na amo Jan nasa nungai tadi haibi adro nangbo Ima kaistawdi ko kitang chikpani aduini Lai haude mali Jan nang khonjel ga to kanam tawre ngai ko tharo jo chaklura ko lage Yani bata majo ai si yauge ba Ichan nabung luhong bagi thabag yami ko nang na bayadri chalo nga ko tharu chak loi bagane ima hairake aduga hidak cha hausi tamajo luhong badi wali siba Premila ko bidu soina chaw bagi mabok to anaba kali aduna lakli baning thau ka ba numita oina tare sida natradi matam do yamna thengthar khradoiba aya kuidre dudi aduine nahan baya de haise hai tamajo Asti hairam laga magi room da changkre Achawba nachalsu nang luhong boloi baga hong na bana ngasai ibungo da na jit na hairi karam tawduino khangdre angangoi man basida imadi wangang pham khangdre ki na mong na leijakada base kadai dagi maha chandana mane yasilaktana icha se yumse leiba phangloi dori Ima ichangi marai bagda tamlambani khandok lase ise ne chanbu yam nungsi haibai khangi Ima ichal di marai bu phabi oiduni kaisu khanjin biruno adui saru ekhoi yai mase ichangi mama nabi Elizabeth se koiri na mina haipet haine Ima asina sing boiram nadi kumai nungai doini kari no hari se achauba nangna hari sibu asing brane oiram doi mali Ima ani do chatmina ba ina sure phana bu phare masakhang da ba malak dau saru icha Elizabeth na ima oiba ima na yare Nungai ni ma yai magi maching ne Elizabeth ki karan ne kainom di soidrabani hoi ne adu su chumi kanadi indom jada wa huduk na batawge ekhoi ma si yeng ko kitang hairu yade ma ne te hinjile hinjin banate ne nang masu ne chawbada phone ga do khara to kari awara pa hang noi na pa di ne nahan wa yam na hang lai engonda na pa mat ta lawjade noi se luman ti kai do amat to ijade Ima samu yausilaba ai de thokchagrage Asi hairam duna thokre tanjati da sana hasu changla e Hai mama nachanu pa na mamai ngang tak thokrisibu kaigino ne Ho aina ne thaina baba ni bani luhonglam dai da lumantik torakpado adugi wari lisenba adui oirini Masidi ba chak to loisina ba tawru kharanga na pothani nge Machinda marum solaga thoki Tatai jagire mama ni na tawrise Denabir nauba atopa nupa kharaga pachege farm du da thunglare Denabir gari dagi kumlaga farmhouse manung da changlakle Farmhouse ni haizabagi wani chawna mathak makha saraga lei
Mamang sangoi, makha sangoi loina lei. Mafamdu makhoi mi anamba loina lei. Matamgi insang napi puthoi aduga nga gi farm su lei. Makhal kayagi nga puthokduna miyamda fanghali. Migi mityengdadi sinmi oina loina ui adubu achamba mi amatta natte. Train tawduna thamlaba mi ngaktani. Mayagi room duda thoiba famlaga leirami Danabir ubada fukhawgatli. Sir. Danabir changsinduna sofa duda fami. Fambiyo ta thoiba. Thoiba sa sofa duda famtharai. Sir, yam luba malairi. Danabir makhonga du karan chalaga masadu haifet longthoklaga fami. Kay arubano ta thoiba. Nupi dugira. Wari fazana tawkraba natro. Wakhal tanaba. Hoi sir, tawzari. Aduda koithokpagi kanaba leite ta thoiba. Direct adum haibiyo. Sir, yumda leiba security dugi nupi oiramle. Ngasi thokliba thodoktuda January ba nupido. Aduda sunate. Security duna rindada pau pibo oiramle. Pabungi extend dusu. Pumnamakse. Mana pau pitok pisin tawramle. Danabir masadu chapting na famla e. Machildo haifet chingkhalaga no e. Mapu ningba saraga mapugi achet akom yengba hui oiramlaba. Aigi da leiba mina thazaba manghalakpasiri. Ai lemna thaningde. Maramdi ta thoiba na suhena khanglamlagani. Asi hairaga Rosnikanta bu khangkau kawi. Rosnikanta prap changsila e. Sir, mapu masak khangdaba hui dudi nangi saruk oirone ko. Fani sir, adudi egi aroba subject ni. Ta thoiba chanaba tawse. Asi hairaga hogalaga thokre. Thoibadi tingak Rosnikanta de yenglai. Moina uribasi nupi dawna tawba imon monba adu khakni. Manungi masakti moi amattana khangba nate. Tapna mayak singlakpa dawna tawrai Danabirgi mabunsu. Rosnikanta na. Ta thoiba sir na ngairamlani. Asi hairaga noksili. Hoi. Danabiri gari da famlaga leiramli naubana driver seat ta. Thoibana. Sir di yumda hanbiro. Aidi hospital da chatluda yararoi. Hoi. Nawa jase. Gari du mafamdadagi thawdokre. Gari amasu matung inaduna thokre. Thoibasu nupa makhoi ahumga punna hospital lomda haitharakle. Thabak mayamdu loiraga Danabirna yumda halakpada pung 10 kharadi helamle. Security su naha nupa amana silamle. Danabirna imungda changlakpada mamadu mayai kada leirami machanupa ubada. Bunga, nangbu khara ngana halakpa kaidawgene? Ima, yada tawrini. Pabungdi tungkraba. Tungkre nang pabungdi. Adu ima chak sembiroro. Ima, mathakto ina pukhatpiro. Ai iruba loraga charag. Isasi yadre. Asi hairamlaga mathakda kakre. Machal nupigi roomgi thongdo haifet induna yengi larik tawduna leirami. Tumina thoklaklaga magi roomda changlakle aduga bathroomda changduna iruzaba hokre. Danabirna iruba loraga tholakpaga mamana chak puraga roomda changlai. Sofa tharidugi manakta leiriba table duda thami pukhamdu. Bunga, ima su potharuragi. Nang su chak sathokloko. Danabir dressing table mamangda leplaga. Hoi ma, pothabiruro. Asi haiduna masam achotpadu towel amana taithoi. Mama su thokre. Danabir mingselda tariba masaktuda nokmi yengi aduga oi thamba khazdaida makuna tapna nali. Aduga sorama sangna hondoi. Upudugi manakta changsinkiduna armless furit ama lauthoklaga litsili. Happen ama lauthokle aduga phamungda leiriba phone du paikhatli. Pungdu 10 minute nifu chatlamle. Macha thaba number duda call tawshilaga loudspeaker on tawraga thammi. Ring hak chatpaga call du adumak paikhalakle. Makhol du siri. Hello, dada. Haune, nungshibi. Nirupama makhol sisi na. Dada halakta ngairiro. Ado ay tumninge. Wari ngahak sanaba ngamlaroi haro. Dada di chakpau chadre. As, ngasaydi kaidaw lariba. Pungasuk thenglasida. Ngarang tumdabagi tumningmana yadre aidi. Hoiba. Ado video call tawraki. Pairo. Asi hairaga call du kai aduga video call oina tawsili. Nirupama famlaga lairidu ubada.
Hippa yadrodom, nasakta loire taurisi, tumningbagi. Nirlima machildu paithoi. Aigi athiba yengdugi ore, thamani ai. Hey, ek thambada yengo. Dada chak chagi, nang ngayo haige tawni. Hoi, adada ai hipke, phamba ngamdreba, tumningbana. Hoi. Phone du ngaklaga thami, table mathaktuda thami, aduga chak du chaba haukhre. Nirlima chak chari du yenglambani, tumningbana khangba ngamlaktraduna isisina tumthakre. Denabir chak du chakoma mahuklaga phone di yenglakpani. Nirlima gi khutum du ubada chak du khanga harai. Ising du lamduna thakchilaba tungda mabukningda khali. Pura angang muchani ko taurisi. Adubudi angang yam oirida. Chak du chabadu loisilaga phamungda changlaktuna phambu hippoi tauraga lei. Phone du sumon mayada thami. Nirlima na tumlibadu yengna masu tumthakre.